ꯊꯃꯣꯏꯒꯤ ꯁꯥꯟꯇꯤ ꯀꯔꯝꯅ ꯐꯪꯒꯅꯤ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯃꯅꯥꯛꯇ ꯂꯨꯄꯥ ꯂꯥꯈꯣꯡ ꯀꯌꯥ ꯂꯩꯕ ꯌꯥꯏ ꯑꯃꯁꯨꯡ ꯅꯨꯡꯉꯥꯏꯅ ꯂꯩꯅꯕꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯅ ꯃꯥꯜ ꯗꯧꯂꯠ ꯀꯌꯥ ꯄꯩꯁꯟꯕ ꯌꯥꯏ ꯑꯃꯁꯨꯡ ꯃꯍꯥꯛ ꯁꯣꯏꯗꯅ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡꯗ ꯍꯥꯠꯂꯒꯅꯤ ꯍꯥꯏꯕꯁꯤ ꯈꯪꯂꯒꯗꯤ ꯍꯥꯏꯔꯤꯕ ꯃꯥꯜ ꯗꯧꯂꯠ ꯃꯌꯥꯝ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯅꯨꯡꯉꯥꯏꯍꯟꯕ ꯏꯪꯊꯕ ꯁꯥꯟꯇꯤ ꯄꯤꯕ ꯉꯝꯒꯗ꯭ꯔꯥ ꯑꯍꯥꯎꯕ ꯆꯤꯟꯖꯥꯛ ꯆꯥꯔꯒ ꯑꯋꯥꯡꯕ ꯕꯤꯜꯗꯤꯡꯗ ꯂꯩꯔꯒ ꯃꯍꯥꯛ ꯅꯨꯡꯉꯥꯏꯕ ꯐꯪꯒꯗ꯭ꯔꯥ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯥꯜ ꯗꯧꯂꯠ ꯄꯨꯝꯅꯃꯛ ꯑꯔꯦꯝꯕ ꯇꯥꯈ꯭ꯔꯒꯅꯤ ꯃꯔꯝꯗꯤ ꯃꯍꯥꯛꯀꯤ ꯊꯃꯣꯏꯒꯤ ꯁꯥꯟꯇꯤ ꯏꯪꯊꯕ ꯂꯩꯇ꯭ꯔꯕꯗ ꯃꯍꯥꯛꯀꯤ ꯅꯨꯡꯉꯥꯏꯕ ꯀꯔꯝꯅ ꯐꯪꯒꯗꯒꯦ ꯅꯨꯡꯉꯥꯏꯕꯒꯤ ꯍꯧꯔꯛꯐꯝꯗꯤ ꯃꯍꯥꯛꯀꯤ ꯏꯪꯊꯕ ꯁꯥꯟꯇꯤ ꯑꯗꯨꯅꯤ ꯊꯃꯣꯏꯒꯤ ꯏꯪꯊꯕ ꯑꯗꯨꯅꯤ ꯃꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯈꯪꯕ ꯉꯝꯃꯤ ꯗꯨꯅꯤꯌꯥꯒꯤ ꯑꯁꯦꯡꯕ ꯅꯨꯡꯉꯥꯏꯕꯗꯤ ꯊꯃꯣꯏꯗꯒꯤ ꯊꯣꯔꯛꯀꯗꯕꯅꯤ ꯃꯥꯜ ꯗꯧꯂꯠ ꯑꯃꯁꯨꯡ ꯐꯝ ꯑꯃꯗꯤ ꯁꯥꯁꯟ ꯑꯃꯗꯤ ꯗꯨꯅꯤꯌꯥꯒꯤ ꯑꯣꯏꯕ ꯄꯣꯠꯁꯤꯡꯗꯒꯤ ꯂꯥꯛꯀꯗꯕ ꯅꯠꯇꯦ ꯑꯜꯂꯥꯍ ꯇꯥꯂꯥꯅ ꯍꯥꯏꯕꯤꯔꯤ ꯁꯨꯔꯥ ꯔꯥꯑꯠ ꯑꯌꯥꯠ ꯅꯝꯕꯔ 19 ꯈꯪꯉꯨ ꯑꯜꯂꯥꯍꯕꯨ ꯅꯤꯡꯂꯒ ꯍꯥꯏꯕꯗꯤ ꯖꯤꯀꯔ ꯇꯧꯔꯒ ꯊꯃꯣꯏꯗ ꯁꯥꯟꯇꯤ ꯐꯪꯒꯅꯤ ꯃꯔꯝ ꯑꯁꯤꯅ ꯑꯩꯈꯣꯏꯅ ꯋꯥꯁꯛꯇꯨꯅ ꯍꯥꯏꯕ ꯌꯥꯏ ꯃꯗꯨꯗꯤ ꯃꯥꯂꯦꯝ ꯑꯁꯤꯗ ꯑꯁꯦꯡꯕ ꯅꯨꯡꯉꯥꯏꯕ ꯐꯪꯅꯤꯡꯂꯕꯗꯤ ꯑꯜꯂꯥꯍ ꯋꯥꯂꯥꯁꯤꯡ ꯍꯥꯏꯕꯗꯤ ꯑꯜꯂꯥꯍ ꯋꯥꯂꯥꯁꯤꯡ ꯃꯅꯥꯛꯇ ꯆꯪꯒꯗꯕꯅꯤ ꯑꯃꯁꯨꯡ ꯑꯁꯦꯡꯕ ꯅꯨꯡꯉꯥꯏꯕꯗꯤ ꯑꯜꯂꯥꯍ ꯋꯥꯂꯥꯁꯤꯡ ꯈꯛꯇꯅꯤ ꯃꯔꯝꯗꯤ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯂꯨꯄꯥ ꯄꯩꯁꯥ ꯐꯝ ꯑꯃꯁꯨꯡ ꯂꯩꯉꯥꯛ ꯁꯥꯁꯟ ꯂꯩꯇ꯭ꯔꯕꯁꯨ ꯃꯈꯣꯏꯅ ꯑꯜꯂꯥꯍ ꯋꯥꯂꯥ ꯑꯣꯏꯕ ꯃꯔꯝꯅ ꯇꯠꯇꯅ ꯑꯜꯂꯥꯍꯕꯨ ꯅꯤꯡꯁꯤꯡꯕ ꯃꯔꯝꯅ ꯃꯈꯣꯏꯒꯤ ꯊꯃꯣꯏꯗ ꯏꯪꯊꯕ ꯁꯥꯟꯇꯤ ꯇꯨꯡꯗꯨꯅ ꯂꯩ ꯍꯥꯏꯔꯤꯕ ꯏꯪꯊꯕ ꯁꯥꯟꯇꯤ ꯑꯁꯤꯗꯒꯤ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯣ ꯑꯗꯨꯒꯤ ꯏꯐꯨꯠ ꯑꯗꯨ ꯍꯧꯔꯛꯏ ꯊꯣꯔꯛꯏ ꯑꯗꯨꯒ ꯑꯜꯂꯥꯍ ꯑꯃꯁꯨꯡ ꯔꯁꯨꯜꯅ ꯍꯥꯏꯕ ꯏꯟꯗꯕ ꯃꯤꯁꯤꯡꯗꯤ ꯂꯟ ꯊꯨꯝ ꯑꯃꯁꯨꯡ ꯂꯩꯉꯥꯛ ꯁꯥꯁꯟꯒꯤ ꯃꯄꯨ ꯑꯣꯏꯔꯕꯁꯨ ꯃꯈꯜ ꯀꯌꯥꯒꯤ ꯃꯩꯁꯥ ꯂꯥꯡꯕ ꯑꯃꯁꯨꯡ ꯇꯦꯟꯁꯟ ꯀꯌꯥꯅ ꯌꯣꯝꯗꯨꯅ ꯂꯩꯕ ꯃꯔꯝꯅ ꯃꯈꯣꯏꯒꯤ ꯊꯃꯣꯏꯗ ꯀꯩꯗꯧꯉꯩꯗꯁꯨ ꯏꯪꯗꯕ ꯁꯥꯟꯇꯤ ꯐꯪꯗꯦ ꯃꯈꯣꯏꯒꯤ ꯂꯨꯄꯥ ꯄꯩꯁꯥ ꯑꯃꯁꯨꯡ ꯐꯝ ꯑꯗꯨꯅ ꯑꯋꯥ ꯑꯅꯥ ꯑꯃꯁꯨꯡ ꯈꯨꯗꯣꯡꯊꯤꯕ ꯊꯧꯗꯣꯛꯁꯤꯡꯗꯒꯤ ꯉꯥꯛꯊꯣꯛꯄ ꯈꯛ ꯉꯝꯗꯦ ꯄꯥꯝꯗꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯑꯃꯁꯨꯡ ꯑꯋꯥ ꯑꯅꯥ ꯀꯌꯥꯅ ꯀꯣꯏꯁꯤꯜꯂꯛꯂꯕꯗ ꯀꯔꯝꯅ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯤ ꯀꯔꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯉꯝꯒꯅꯤ ꯑꯍꯥꯎꯕ ꯆꯤꯟꯖꯥꯛ ꯀꯌꯥ ꯂꯩꯔꯕꯁꯨ ꯆꯥꯔꯕꯁꯨ ꯇꯨꯝꯕ ꯌꯥꯁꯤꯜꯂꯛꯇ꯭ꯔꯕꯗ ꯀꯔꯤ ꯀꯥꯟꯅꯕ ꯐꯪꯂꯤꯕꯒꯦ ꯃꯔꯝ ꯑꯁꯤꯅ ꯄꯥꯝꯗꯕ ꯊꯧꯗꯣꯛꯁꯤꯡ ꯂꯥꯛꯂꯕꯁꯨ ꯅꯨꯡꯉꯥꯏꯅ ꯂꯩꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯂꯤꯕ ꯍꯥꯂꯥꯠꯁꯤꯡ ꯐꯤꯕꯝꯁꯤꯡ ꯑꯜꯂꯥꯍꯒꯤ ꯍꯨꯀꯨꯝꯗꯒꯤꯅꯤ ꯃꯁꯤꯗ ꯑꯩꯅ ꯈꯪꯗꯕ ꯀꯥꯟꯅꯕ ꯀꯌꯥ ꯂꯩꯔꯝꯒꯅꯤ ꯈꯜꯂꯕꯗꯤ ꯈꯪꯂꯕꯗꯤ ꯊꯃꯣꯏꯗ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯨ ꯁꯣꯏꯗꯅ ꯐꯪꯒꯅꯤ ꯃꯁꯤꯒꯤ ꯄꯔꯃꯥꯟ ꯑꯃ ꯄꯤꯖꯔꯤ ꯃꯥꯡꯗ ꯆꯠꯂꯤꯕ ꯃꯤ ꯑꯃꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯇꯨꯡꯂꯣꯝꯗꯒꯤ ꯂꯩꯇꯨꯝ ꯑꯃ ꯍꯨꯜꯂꯛꯄ ꯇꯥꯔꯕꯗꯤ ꯃꯍꯥꯛ ꯑꯍꯥꯟꯕꯗ ꯁꯥꯎꯅꯤꯡꯒꯅꯤ ꯄꯦꯟꯗꯕ ꯐꯥꯎꯒꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯍꯟꯗꯨꯅ ꯌꯦꯡꯂꯨꯕꯗ ꯃꯍꯥꯛꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯅꯨꯡꯁꯤꯖꯕ ꯃꯔꯨꯞ ꯑꯃꯅ ꯍꯟꯗꯨꯅ ꯌꯦꯡꯂꯛꯅꯕꯒꯤꯗꯃꯛꯇ ꯍꯨꯜꯂꯛꯄ ꯂꯩꯇꯨꯝ ꯑꯣꯏꯔꯝꯂꯕꯗꯤ ꯃꯍꯥꯛ ꯁꯥꯎꯅꯤꯡꯕꯒꯤ ꯃꯍꯨꯠꯇ ꯍꯔꯥꯎꯒꯅꯤ ꯑꯃꯁꯨꯡ ꯑꯩꯒꯤ ꯃꯔꯨꯞꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯕꯒꯤ ꯈꯨꯗꯝꯅꯤ ꯈꯟꯒꯅꯤ ꯃꯇꯧ ꯑꯁꯨꯝꯅ ꯑꯩꯈꯣꯏꯗ ꯄꯥꯝꯗꯕ ꯊꯧꯗꯣꯛꯁꯤꯡ ꯑꯃꯁꯨꯡ ꯑꯋꯥ ꯑꯅꯥꯁꯤꯡ ꯂꯥꯛꯄ ꯃꯇꯝꯗ ꯂꯥꯛꯂꯤꯕꯁꯦ ꯑꯩꯅ ꯑꯩꯒꯤ ꯊꯋꯥꯏ ꯍꯛꯆꯥꯡꯗꯒꯤꯁꯨ ꯍꯦꯟꯅ ꯅꯨꯡꯁꯤꯖꯔꯕ ꯑꯩꯒꯤ ꯃꯄꯨ ꯃꯍꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤꯅꯤ ꯑꯃꯁꯨꯡ ꯑꯩꯕꯨ ꯃꯍꯥꯛꯀꯤ ꯃꯥꯏꯀꯩꯗ ꯑꯣꯟꯁꯤꯜꯂꯛꯅꯕꯒꯤꯗꯃꯛꯇ ꯄꯤꯕꯤꯔꯛꯄ ꯏꯪꯒꯤꯠ ꯑꯃꯅꯤ ꯈꯜꯂꯕꯗꯤ ꯅꯨꯡꯉꯥꯏꯇꯕ ꯎꯠꯄꯒꯤ ꯃꯍꯨꯠꯇ ꯍꯔꯥꯎꯕ ꯐꯥꯎꯔꯝꯒꯅꯤ ꯑꯃꯁꯨꯡ ꯃꯍꯥꯛꯄꯨ ꯅꯤꯡꯖꯕꯒꯤ ꯊꯥꯛ ꯍꯦꯟꯒꯠꯍꯟꯕ ꯉꯝꯂꯝꯒꯅꯤ ꯃꯇꯝ ꯑꯗꯨꯗ ꯊꯃꯣꯏꯅꯨꯡꯗꯒꯤ ꯍꯥꯏꯔꯛꯀꯅꯤ ꯁꯥꯎꯅꯤꯡꯂꯕꯁꯨ ꯍꯔꯥꯎꯖꯔꯦ ꯍꯧꯖꯤꯛꯇꯤ ꯆꯩꯅꯥ ꯑꯁꯤ ꯈꯨꯗꯣꯜꯅꯤ ꯅꯍꯥꯛꯀꯤ ꯊꯋꯥꯏꯁꯨ ꯅꯪꯒꯤꯅꯤ ꯍꯛꯆꯥꯡꯁꯨ ꯅꯪꯒꯤꯅꯤ ꯉꯝꯂꯒꯅꯤ ꯍꯧꯖꯤꯛꯇꯤ ꯀꯠꯊꯣꯛꯆꯕ ꯃꯐꯝꯗ ꯄꯨꯝꯅꯃꯛ ꯑꯜꯂꯥꯍ ꯇꯥꯂꯥꯅ ꯃꯍꯥꯛꯀꯤ ꯑꯆꯥꯟꯕ ꯔꯁꯨꯜ ꯁꯜꯂꯜꯂꯥꯍꯨ ꯑꯂꯩꯍꯤ ꯋꯁꯜꯂꯝꯗ ꯍꯥꯏꯕꯤꯈꯤ ꯅꯍꯥꯛꯀꯤ ꯃꯄꯨ ꯃꯍꯥꯛꯅ ꯇꯝꯈ꯭ꯔꯕ ꯇꯛꯗꯤꯔ ꯂꯥꯏꯕꯛꯀꯤ ꯍꯨꯀꯨꯝ ꯑꯗꯨꯗ ꯁꯕꯔ ꯇꯧꯕꯤꯌꯨ ꯃꯔꯝꯗꯤ ꯅꯍꯥꯛ ꯑꯩꯒꯤ ꯃꯤꯠꯌꯦꯡꯈꯥꯗ ꯂꯩꯔꯤꯕꯅꯤ ꯃꯁꯤꯗꯒꯤ ꯈꯪꯂꯦ ꯃꯗꯨꯗꯤ ꯑꯄꯥꯝꯕ ꯅꯨꯡꯁꯤꯕ ꯂꯩꯔꯕꯗꯤ ꯑꯋꯥ ꯑꯅꯥ ꯀꯥꯎꯊꯣꯛꯏ ꯑꯁꯨꯝꯅ ꯅꯨꯡꯁꯤꯕ ꯃꯍꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯂꯥꯛꯄ ꯊꯕꯛꯁꯤꯡꯗ ꯄꯥꯝꯗꯕ ꯂꯩꯇꯦ ꯑꯩꯈꯣꯏꯅ ꯇꯥꯏꯕꯪꯄꯥꯟꯕꯒꯤ ꯑꯋꯥ ꯑꯅꯥꯅ ꯊꯜꯂꯕ ꯂꯝꯕꯤꯁꯤꯡ ꯑꯁꯤꯗꯒꯤ ꯍꯤꯡꯅꯕꯒꯤꯗꯃꯛꯇ ꯑꯃꯁꯨꯡ ꯊꯃꯣꯏꯗ ꯏꯪꯊꯕ ꯁꯥꯟꯇꯤꯒ ꯂꯣꯏꯅꯅ ꯍꯤꯡꯕ ꯐꯪꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯑꯜꯂꯥꯍꯗ ꯑꯣꯟꯁꯤꯟꯐꯝ ꯊꯣꯛꯏ ꯑꯃꯁꯨꯡ ꯑꯜꯂꯥꯍ ꯇꯥꯂꯥꯅ ꯌꯥꯠꯄꯤꯔꯝꯂꯕ ꯁꯔꯤꯌꯠꯀꯤ ꯑꯍꯀꯥꯝꯁꯤꯡ ꯑꯁꯦ ꯄꯨꯛꯅꯤꯡ ꯍꯛꯆꯥꯡ ꯊꯃꯣꯏ ꯌꯥꯎꯅ ꯑꯩꯈꯣꯏꯅ ꯂꯧꯁꯤꯟꯖꯐꯝ ꯊꯣꯛꯏ ꯏꯟꯐꯝ ꯊꯣꯛꯏ ꯃꯗꯨ ꯑꯣꯏꯔꯕꯗꯤ ꯇꯥꯏꯕꯪꯄꯥꯟꯕꯒꯤ ꯑꯋꯥ ꯑꯅꯥ ꯑꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯍꯤꯡꯕ ꯉꯝꯒꯅꯤ ꯍꯧꯖꯤꯛꯀꯤ ꯂꯨꯔꯕ ꯀꯣꯚꯤꯗꯀꯤ ꯃꯇꯝ ꯑꯁꯤꯗ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯂꯥꯡꯇꯛꯅꯔꯕ ꯃꯇꯝ ꯑꯁꯤꯗ ꯑꯃꯁꯨꯡ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯒꯤ ꯅꯠꯇ꯭ꯔꯒ ꯂꯩꯀꯥꯏ ꯈꯨꯟꯗ ꯑꯋꯥ ꯑꯅꯥꯒꯤ ꯑꯃꯁꯨꯡ ꯑꯁꯤ ꯑꯅꯥꯒꯤ ꯄꯥꯎꯅ ꯄꯤꯛ ꯊꯟꯈ꯭ꯔꯕ ꯃꯇꯝ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯑꯜꯂꯥꯍ ꯇꯥꯂꯥꯒꯤ ꯃꯥꯏꯀꯩꯗ ꯑꯣꯟꯁꯤꯟꯗꯨꯅ ꯃꯍꯥꯛꯀꯤ ꯃꯤꯡ ꯂꯧꯖꯗꯨꯅ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯍꯨꯀꯨꯝ ꯍꯥꯏꯕꯗꯤ ꯃꯍꯥꯛꯀꯤ ꯑꯍꯀꯥꯝꯁꯤꯡ ꯑꯁꯤ ꯏꯟꯕ ꯉꯝꯂꯕꯗꯤ ꯑꯜꯂꯥꯍ ꯇꯥꯂꯥꯅ ꯑꯩꯈꯣꯏꯕꯨ ꯑꯥꯈꯤꯔꯥꯠ ꯑꯃꯁꯨꯡ ꯗꯨꯅꯤꯌꯥ ꯑꯅꯤꯃꯛꯇ ꯃꯥꯏ ꯄꯥꯛꯄ ꯉꯝꯍꯟꯕꯤꯒꯅꯤ ꯏꯟꯁꯥꯑꯜꯂꯥꯍ ꯇꯥꯂꯥ Hey there. Subscribe to my channel. And also press this bell icon.